ꯂꯥꯟꯁꯤꯅ ꯈꯔꯗꯤ ꯁꯣꯛꯍꯜꯂꯦ ꯕꯠ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ ꯉꯝꯕꯒꯤ ꯁ꯭ꯀꯤꯜ ꯑꯃꯁꯨ ꯗꯦꯕꯂꯞ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛꯀ ꯍꯩꯕ ꯖꯥꯠ ꯅꯠꯇꯦꯗ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯃꯥꯒꯤ ꯃꯆꯥ ꯂꯥꯏꯔꯤꯛ ꯍꯩꯔꯣꯏꯅꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯍꯥꯏꯗꯤ ꯃꯃꯥ ꯈꯔꯅ ꯂꯩꯗꯅ ꯑꯗꯨ ꯈꯟꯕꯤꯗꯕ ꯃꯣꯏꯅꯁꯨ ꯑꯩꯅ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯗꯨꯅ ꯆꯠꯂꯝꯕꯁꯤ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯈꯔ ꯑꯗꯨꯝ ꯏꯃꯥꯡꯗ ꯏꯁꯥꯗ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯃꯈꯣꯏꯁꯨ ꯃꯇꯧ ꯇꯝꯃꯛꯇꯅ ꯃꯃꯩꯗꯗꯤ ꯃꯁꯨꯗꯨ ꯄꯣꯔꯒ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯒ ꯑꯗꯨꯝ ꯌꯥꯎꯔꯛꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯔꯨꯍꯤꯃꯥ ꯑꯩ ꯔꯨꯍꯤꯃꯥ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯃꯤꯡꯅ ꯃꯨꯍꯝꯃꯗ ꯔꯖꯥꯃꯨꯗꯤꯟ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯐꯥꯇꯤꯃꯥ ꯀꯧꯏ ꯑꯩꯒꯤ ꯏꯄꯥ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯊꯥꯔꯠ IRBꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯎꯁ ꯋꯥꯏꯐꯅꯤ ꯑꯗꯨꯒ ꯑꯩ ꯍꯟꯗꯛ ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝ ꯍꯣꯁꯇꯦꯜ ꯒ꯭ꯂꯣꯕal ꯀꯥꯎꯟꯁꯤꯜ ꯑꯦꯛꯖꯥꯝ 2025ꯗ 12 ꯄꯣꯖꯤꯁꯟ ꯁꯦꯀ꯭ꯌꯨꯔ ꯇꯧꯖꯕꯅꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ 3ꯅꯤ ꯑꯩꯅ 5 ꯁꯨꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗ ꯑꯍꯟ ꯑꯩꯒꯤ ꯏꯆꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯗꯨꯅ MSc ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒ ꯑꯍꯨꯝꯁꯨꯕꯅ ꯗꯣꯛꯇꯔ ꯇꯝꯃꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕꯅ MUꯗ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯗ ꯃꯥꯁꯇꯔ ꯇꯧꯔꯤ ꯑꯩꯅ 5 ꯁꯨꯕꯅꯤ ꯑꯩ ꯀ꯭ꯂꯥꯁ ꯅꯔꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 2 ꯐꯥꯎꯅ ꯑꯩꯒꯤ ꯂꯣꯀꯦꯜꯒꯤ ꯁ꯭ꯀꯨꯜ ꯁ꯭ꯇꯥꯔ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯛꯏ ꯑꯗꯨꯒ ꯀ꯭ꯂꯥꯁ 2ꯗꯒꯤ ꯑꯃꯨꯛ ꯀ꯭ꯂꯥꯁ 2 ꯂꯣꯏꯔꯒ 3ꯗꯒꯤꯅ 5 ꯐꯥꯎꯅ ꯁꯦꯟꯠ ꯖꯣꯔꯖ ꯍꯥꯏ ꯁ꯭ꯀꯨꯜ ꯋꯥꯡꯈꯩꯗ ꯇꯝꯖꯔꯛꯏ ꯑꯗꯨꯒ 6 to 10 ꯐꯥꯎꯅ JNB ꯌꯥꯔꯜꯄꯥꯠꯇ ꯇꯝꯖꯔꯛꯏ ꯑꯗꯨꯒ 10 ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ 11ꯗ ꯄꯥꯏꯅꯔ ꯑꯦꯀꯥꯗꯃꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒ 11-12 ꯄꯥꯁ ꯇꯧꯔꯛꯄꯅꯤ ꯑꯩꯁꯦ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯂꯥꯏꯚ ꯊꯥꯕꯗꯣ ꯑꯩꯒ ꯏꯄꯥ ꯏꯃꯥ ꯌꯦꯡꯃꯤꯟꯅꯔꯒ ꯂꯩꯔꯀꯥꯟꯁꯤꯗ 3rd ꯐꯥꯎꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯣꯖꯤꯁꯟꯒꯤ ꯂꯤꯁꯇꯣ ꯌꯦꯡꯕ ꯐꯪꯗ꯭ꯔꯤꯀꯥꯟꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯄꯣꯖꯤꯁꯟꯒꯤ ꯂꯤꯁꯇꯣ ꯊꯣꯛꯑꯦ ꯅꯪ 12ꯇ ꯌꯥꯎꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯄꯥꯁꯨ ꯍꯔꯥꯎꯔꯦ ꯏꯃꯥꯁꯨ ꯍꯔꯥꯎꯔꯦ ꯑꯩꯁꯨ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯔꯦ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯍꯔꯥꯎꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯔꯦꯡꯃꯛꯇꯤ ꯑꯩ ꯍꯥꯟꯅ ꯀꯥꯎꯟꯁꯤꯜꯒꯤ ꯕꯣꯔꯗꯀꯤ ꯄꯦꯇꯔꯟꯁꯦ ꯇꯝꯃꯛꯇꯕꯅꯤꯅ CBSEꯗ 10 ꯐꯥꯎ ꯁ꯭ꯀꯨꯂꯤꯡ ꯇꯧꯔꯛꯄꯅꯤꯅ ꯔꯦꯡ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯤꯗꯦꯟꯇꯤ ꯂꯩꯇꯦ ꯕꯠ ꯑꯩ 85+ ꯆꯠꯂꯒ ꯑꯗꯨꯝ ꯁꯕꯖꯦꯛ ꯈꯔꯗ ꯑꯩ 90+ ꯁ꯭ꯀꯣꯔ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯤꯗꯦꯟꯠꯄꯨꯗꯤ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯁꯦꯇꯤꯁꯐꯥꯏഡ് ꯑꯣꯏꯅ ꯑꯗꯨꯝ ꯃꯥꯔꯛꯁꯤꯡꯗꯣ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯣ ꯑꯗꯨꯃꯛ ꯑꯗꯨꯝ ꯐꯪꯉꯛꯏ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩ ꯁꯨꯃꯥꯏꯅ 12 ꯄꯣꯖꯤꯁꯟ ꯁꯦꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯖꯕꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯤꯗ ꯑꯦꯛꯁꯦꯜ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯗꯤꯇꯔꯃꯤꯅꯦꯁꯟ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ ꯑꯗꯨꯒꯤ ꯗꯤꯇꯔꯃꯤꯅꯦꯁꯟꯗꯣ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯀꯌꯥ ꯁꯥꯒꯠꯈꯤ ꯑꯗꯨꯒ ꯑꯗꯨꯝ ꯇꯦꯁꯀꯨꯝꯕ ꯃꯆꯥ ꯃꯆꯥ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯃꯆꯥ ꯃꯆꯥ ꯀꯌꯥꯗ ꯑꯩ ꯃꯥꯔꯛ ꯍꯟꯊꯔꯛꯄꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯃꯦꯇꯤꯀꯨꯂꯁꯂꯤ ꯆꯦꯛ ꯇꯧꯖꯔꯒ ꯀꯗꯥꯏꯗ ꯁꯣꯏꯔꯤꯅꯣ ꯀꯥꯏꯅ ꯑꯣꯖꯥꯗ ꯇꯥꯟꯅꯔꯒ ꯑꯗꯒꯤ ꯌꯨꯝꯗꯁꯨ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯁꯣꯏꯕ ꯀꯌꯥ ꯃꯦꯟꯈꯠꯂꯒ ꯇ꯭ꯌꯨꯁꯟ ꯑꯣꯖꯥꯒꯤ ꯍꯦꯜꯞꯁꯨ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯒ ꯁꯦꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯖꯕꯅꯤ ꯁꯕꯖꯦꯛꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯂꯧꯕꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯩꯅꯖꯕ ꯁꯕꯖꯦꯛꯁꯦ ꯕꯥꯏꯑꯣꯂꯣꯖꯤ ꯑꯣꯏ ꯑꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯏꯁꯥꯗ ꯍꯩꯅꯗꯕ ꯁꯕꯖꯦꯛ ꯍꯥꯏꯔꯒꯗꯤ ꯃꯦꯠꯁ ꯑꯣꯏ ꯑꯗꯨ 4th ꯁꯕꯖꯦꯛꯁꯨ ꯇꯥꯔꯦ ꯑꯗꯨꯒ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯕꯥꯏꯑꯣ ꯁꯤꯗꯤ ꯑꯩ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯁꯕꯖꯦꯛ ꯑꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯆꯤꯆꯦ ꯑꯍꯟꯅꯁꯨ ꯕꯥꯏꯑꯣꯂꯣꯖꯤ ꯇꯥꯛꯄꯤꯕꯁꯤꯅ ꯑꯩꯉꯣꯟꯗ ꯕꯥꯏꯑꯣꯂꯣꯖꯤꯁꯦ ꯍꯦꯟꯅ ꯑꯄꯥꯝꯕ ꯄꯣꯛꯍꯜꯂꯦ ꯑꯄꯥꯝꯕ ꯁꯕꯖꯦꯛ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯁ꯭ꯀꯣꯔ ꯇꯧꯕꯗꯁꯨ ꯂꯥꯏꯍꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯠꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯨꯕꯒꯤ PCBꯁꯦ ꯐꯣꯀꯁ ꯇꯧꯔꯨꯕꯒꯤ ꯀꯣꯟꯅ ꯂꯦꯡꯒ꯭ꯋꯦꯖ ꯄꯦꯄꯔ 2 ꯃꯅꯤꯄꯨꯔꯤ ꯏꯪꯂꯤꯁꯁꯦ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯈꯠꯂꯛꯄꯗ ꯈꯔꯗꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯈꯤ ꯁꯕꯖꯦꯛ ꯑꯅꯤꯁꯦ ꯕꯠ ꯂꯛꯀꯤꯂꯤ ꯑꯩ ꯏꯪꯂꯤꯁꯇ 97 ꯁ꯭ꯀꯣꯔ ꯇꯧꯕ ꯉꯝꯖꯔꯦ ꯁꯤ ꯌꯥꯝ ꯑꯩꯒꯤ ꯍꯥꯔꯗ ꯋꯥꯔꯛꯇꯣ ꯑꯗꯨꯝ ꯃꯥꯏ ꯐꯪꯕ ꯉꯝꯖꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯁꯦ ꯀ꯭ꯂꯥꯁ 12ꯀꯤ ꯐꯥꯎꯟꯗꯦꯁꯟꯒꯤ ꯀꯣꯆꯤꯡ ꯀꯩꯀꯥ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯇꯦꯛ ꯑꯃꯅꯤꯒꯤ ꯀꯣꯆꯤꯡ ꯑꯃꯨꯛ ꯇꯧꯔꯝꯃꯦ ꯑꯗꯨꯒꯤ ꯃꯈꯥ ꯑꯃꯨꯛ ꯔꯤꯚꯤꯖꯟꯗꯅ 12ꯀꯤ ꯀꯥꯎꯟꯁꯤꯜꯗ ꯑꯃꯨꯛ ꯐꯣꯀꯁ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯅꯤꯠ ꯑꯦꯛꯖꯥꯝ ꯑꯦꯇꯦꯝ ꯇꯧꯋꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯗꯅ ꯐꯣꯀꯁ ꯇꯧꯕ ꯁꯦ ꯑꯩꯒꯤ ꯏꯁꯥꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯅ ꯑꯣꯖꯥꯅ ꯇꯥꯛꯇ꯭ꯔꯁꯨ ꯑꯩꯅ ꯍꯦꯟꯅ ꯈꯪꯕ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄ ꯉꯥꯏꯗꯕꯤꯗ ꯑꯩꯅ ꯍꯥꯟꯅ ꯄꯥꯊꯣꯛꯄ ꯑꯗꯨꯒ ꯑꯣꯖꯥꯅ ꯇꯥꯛꯄꯗꯨꯒ ꯄꯨꯟꯁꯜꯂꯒ ꯑꯅꯤꯃꯛ ꯄꯨꯟꯁꯜꯂꯒ ꯍꯦꯟꯅ
in depth ꯑꯣꯏꯅ ꯈꯪꯍꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯥꯏꯁꯤ ꯑꯣꯖꯥꯅ ꯇꯥꯛꯇ꯭ꯔꯗꯤ ꯈꯪꯉꯣꯏ ꯍꯥꯏ ꯇꯥꯔꯗꯤ ꯑꯣꯖꯥꯅ ꯇꯥꯛꯑꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯄꯥꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯣꯠꯅꯩ ꯑꯩꯅ ꯀꯣꯆꯤꯡ ꯆꯠꯄꯁꯦ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯕꯥꯏꯑꯣꯁꯤ ꯆꯠꯂꯦ ꯑꯗꯨꯒ ꯃꯦꯠꯁꯁꯨ ꯏꯪꯂꯤꯁ ꯃꯅꯤꯄꯨꯔꯤꯒꯤ ꯆꯠꯄ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯋꯦ ꯁ꯭ꯀꯨꯜꯒꯤ ꯃꯇꯦꯡꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯄꯥꯡꯈ꯭ꯔꯦ ꯑꯩꯅ ꯕꯦꯁ ꯗꯦꯁꯤꯖꯟ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯄꯥꯔꯠꯅꯔ ꯑꯦꯀꯥꯗꯃꯤꯗ ꯇꯝꯃꯨꯕꯁꯦ ꯍꯥꯏꯗꯤ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯁ꯭ꯇꯗꯤꯁ ꯑꯩꯒꯤ ꯍꯦꯜꯊ ꯑꯗꯨꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯀꯩꯀꯥꯁꯦ ꯃꯣꯏꯅ ꯂꯣꯏꯅ ꯎꯕꯤꯔꯒ ꯑꯩꯒꯤ ꯑꯁꯣꯟꯕ ꯑꯦꯔꯤꯌꯥ ꯀꯩꯀꯥꯁꯤꯁꯨ ꯈꯪꯕꯤꯔꯒ ꯑꯣꯖꯥꯅ ꯑꯩꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯒꯥꯏꯗꯦꯟꯁ ꯃꯈꯥꯗ ꯐꯖꯅ ꯍꯣꯠꯅꯔꯒ ꯐꯪꯉꯛꯄꯅꯤ ꯑꯩꯁꯦ ꯔꯨꯇꯤꯟ ꯑꯣꯏꯅ ꯁꯦꯝꯗꯣꯛꯑꯒ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯐꯣꯂꯣ ꯇꯧꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯩꯅ ꯄꯥꯅꯤꯡꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯄꯥꯁꯜꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯛꯇꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯋꯥꯕ ꯅꯨꯃꯤꯠ ꯇ꯭ꯌꯨꯁꯟꯒ ꯃꯌꯥꯝ ꯆꯠꯂꯨꯔꯕ ꯅꯨꯃꯤꯠꯇꯗꯤ ꯄꯥꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯅꯝꯕꯅ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯗꯨꯒ ꯑꯦꯛꯖꯥꯝꯁꯤꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯄꯥꯏ ꯑꯩꯒꯤ ꯍꯣꯕꯤꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦ ꯑꯗꯨꯅ ꯍꯣꯕꯤ ꯌꯥꯝꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯁꯤꯡꯒꯤꯡ ꯗꯥꯟꯁꯤꯡ ꯄꯦꯟꯇꯤꯡ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯆꯦꯁꯀꯨꯝꯕ ꯁꯥꯟꯅꯕ ꯏꯟꯗꯣꯔ ꯒꯦꯝꯁꯇꯁꯨ ꯑꯗꯨꯝ ꯑꯦꯡꯒꯦꯖ ꯇꯧꯋꯦ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯣꯏꯅ ꯂꯧꯈꯠꯂꯒꯗꯤ ꯄꯦꯟꯇꯤꯡ ꯗꯥꯟꯁꯤꯡ ꯑꯅꯤꯁꯤꯅ ꯄꯥꯝꯖꯩ ꯍꯣꯕꯤ ꯑꯣꯏꯅ ꯑꯩꯁꯦ ꯃꯔꯛ ꯃꯔꯛꯇꯁꯨ ꯄꯦꯟꯇꯤꯡ ꯌꯦꯛ ꯏꯁꯀꯦꯠꯁ ꯌꯦꯛꯊꯣꯛꯑꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯄꯣꯊꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯨꯇꯤꯒꯨꯝꯕ ꯂꯩꯕꯗ ꯑꯗꯨꯝ ꯉꯥꯛ ꯗꯥꯟꯁꯒꯨꯝꯕ ꯇꯧꯔꯒ ꯑꯗꯨꯝ ꯃꯇꯝ ꯂꯦꯟꯕꯁꯨ ꯌꯥꯎꯋꯦ ꯑꯩꯅ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯕꯗꯤ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯥꯔ ꯑꯩꯈꯣꯏ ꯄꯥꯔꯠꯅꯔ ꯑꯦꯀꯥꯗꯃꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯥꯔ ꯁꯔꯠꯁꯦ ꯃꯥꯅ ꯀ꯭ꯂꯥꯁ 11 ꯑꯦꯗꯃꯤꯠ ꯇꯧꯕꯗꯁꯨ ꯁꯥꯔꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯒ ꯑꯩꯁꯦ ꯇꯧꯈꯤꯕꯅꯤ ꯑꯩꯒꯤ ꯃꯦꯔꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯔꯤ ꯁꯤꯠꯁꯨ ꯄꯤꯔꯛꯑꯦ ꯁꯥꯔꯅ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯌꯦ ꯁꯥꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟ ꯇꯤꯆꯔ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯁꯨ ꯐꯖꯅ ꯀꯣꯑꯣꯄꯔꯦꯇꯤꯞ ꯑꯣꯏ ꯑꯗꯨꯒ ꯂꯔꯅꯤꯡꯁꯦ ꯑꯦꯟꯖꯣꯏ ꯇꯧꯍꯜꯂꯒ ꯏꯁꯥꯒꯤ ꯕꯦꯁ ꯑꯥꯎꯠꯀꯝ ꯄꯨꯊꯣꯛꯄ ꯉꯝꯍꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯁ꯭ꯀꯨꯜꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯦ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯦꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯠꯄ ꯂꯩꯕ ꯃꯇꯝꯗ ꯃꯦꯟꯈꯠꯄꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯁꯕꯖꯦꯛꯇꯁꯨ ꯇ꯭ꯌꯨꯁꯟ ꯊꯤꯟꯕꯤꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯄꯦꯔꯦꯟꯁꯅ ꯇꯧꯕꯤꯔꯛꯄ ꯁꯞꯄꯣꯔꯠ ꯃꯌꯥꯝꯁꯤꯒꯤꯁꯨ ꯊꯥꯒꯠꯅꯤꯡꯉꯦ ꯑꯦꯟ ꯃꯣꯔꯑꯣꯚꯔ ꯑꯩꯒꯤ ꯇ꯭ꯌꯨꯁꯟ ꯇꯤꯆꯔꯁꯤꯡꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯊꯝꯕꯤꯔꯛꯄ ꯇ꯭ꯔꯁ ꯑꯗꯨ ꯃꯌꯥꯝꯗꯨꯅꯁꯨ ꯑꯩ ꯁꯤ ꯌꯧꯖꯔꯛꯄ ꯉꯝꯖꯕꯅꯤ ꯑꯦꯟ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏ ꯑꯗꯨꯒ ꯃꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯤꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯌꯥꯝꯅ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯄꯣꯛꯍꯟꯕ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯏꯁꯨꯁ ꯁꯣꯁꯦꯜ ꯏꯁꯨꯁ ꯀꯩꯀꯥꯁꯨ ꯃꯌꯥꯝ ꯁꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯑꯣꯏꯅ ꯐꯣꯀꯁ ꯄꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯑꯩꯅ ꯁꯤ ꯊꯥꯛꯁꯤ ꯌꯧꯔꯛꯄꯗ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯜꯂꯒ ꯗꯤꯁꯀꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯩꯅ ꯈꯜꯂꯤ ꯑꯩꯁꯨ ꯍꯥꯟꯅ ꯄꯣꯖꯤꯁꯟꯁꯤ ꯁꯦꯀ꯭ꯌꯨꯔ ꯇꯧꯗ꯭ꯔꯤ ꯀꯥꯟꯗꯗꯤ ꯄꯣꯖꯤꯁꯟ ꯂꯦꯞꯄ ꯃꯤꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯏꯁꯇ꯭ꯔꯥꯇꯦꯖꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯝꯒꯗ꯭ꯔꯥꯅ ꯕꯤꯂꯤꯞ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯅ ꯈꯟꯕꯗꯗꯤ ꯀ꯭ꯂꯥꯁꯇ ꯇꯥꯛꯄ ꯀꯩꯀꯥꯗ ꯐꯖꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯒ ꯇꯥꯕꯤꯕ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯑꯒꯅ ꯑꯦꯛꯇꯤꯚ ꯔꯤꯀꯣꯜ ꯇꯧꯕ ꯑꯗꯨꯒ ꯔꯤꯚꯤꯖꯟ ꯇꯣꯏꯅ ꯇꯧꯕ ꯁꯤꯒꯨꯝꯕ ꯏꯁꯇ꯭ꯔꯥꯇꯦꯖꯤ ꯃꯌꯥꯝꯁꯤ ꯌꯨꯁ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯥꯎꯠꯀꯝꯗꯣ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗ ꯂꯥꯏꯔꯤꯛꯁꯦ ꯑꯩꯁꯨ ꯌꯥꯝ ꯁꯥꯡꯅ ꯄꯥꯕꯗꯤ ꯉꯝꯗꯦ ꯍꯦꯛꯇ ꯋꯥꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯄꯥꯁꯜꯂꯗꯤ ꯑꯗꯨꯝ ꯋꯥꯕ ꯐꯥꯎꯔꯛꯑꯦ ꯑꯗꯨꯒ ꯕꯣꯔꯤꯡꯁꯨ ꯆꯨꯔꯛꯑꯦ ꯑꯗꯨꯅ ꯈꯤꯇꯪ ꯃꯇꯝ ꯇꯦꯟꯅ ꯄꯥꯔꯤꯀꯥꯟꯗꯨꯗ ꯌꯥꯝ ꯐꯨꯜ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟꯗ ꯄꯥꯍꯧꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯈꯪꯅꯤꯡꯅ ꯄꯥꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅꯈꯜꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯏꯁꯥꯅꯁꯨ ꯍꯦꯟꯅ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯒꯅꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯄ ꯂꯥꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯁꯤꯡꯁꯤꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯎꯅ ꯈꯔꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯦꯟ ꯃꯦꯟꯇꯦꯂꯤ ꯈꯔꯗꯤ ꯑꯦꯐꯦꯛ ꯇꯧꯋꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯀ꯭ꯂꯥꯁ 10 ꯐꯥꯎꯗ JNB ꯇꯧꯔꯝꯕꯗꯣ ꯀ꯭ꯂꯥꯁ 11ꯗ ꯌꯨꯝꯗꯒꯤ ꯂꯩꯔꯒ ꯆꯠꯄ ꯌꯥꯕ ꯁ꯭ꯀꯨꯜꯗ ꯑꯦꯗꯃꯤꯠ ꯇꯧꯕꯒꯤ ꯃꯔꯝꯁꯦ ꯏꯃꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯌꯨꯝꯗ ꯂꯩꯔꯒ ꯃꯣꯏꯒꯤ ꯒꯥꯏꯗꯦꯟꯁ ꯃꯈꯥꯗ ꯃꯣꯏꯒꯤ ꯁꯄꯣꯔꯠ ꯃꯈꯥꯗ ꯂꯩꯍꯜꯂꯒ ꯍꯣꯠꯅꯍꯟꯅꯤꯡꯕ ꯑꯣꯏꯅ ꯐꯥꯎꯕ ꯍꯥꯏꯗꯤ ꯂꯥꯟ ꯂꯩꯕꯅꯤꯅ ꯁꯤꯌꯣꯔ ꯑꯣꯏꯗꯕ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯩꯕꯗꯣ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯕꯗꯒꯤ ꯁꯨꯃꯥꯏꯅ ꯀꯥꯎꯟꯁꯤꯜ ꯂꯣꯝꯗ ꯑꯣꯜꯂꯒ ꯄꯥꯏꯅꯔꯗ ꯑꯦꯗꯃꯤꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗ ꯂꯥꯟꯁꯤꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯗ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯕꯟꯒꯨꯝꯕ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯊꯣꯛꯈ꯭ꯔꯦꯀꯣ ꯁꯤꯗ
ꯇꯨꯏꯁꯟꯒꯨꯝꯕ ꯐꯖꯅ ꯐ꯭ꯂꯨ ꯅꯥꯏꯅ ꯇꯧꯔꯝꯃꯒ ꯂꯦꯞꯈꯤꯕꯁꯦ ꯁꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯦꯐꯦꯛꯇꯤ ꯇꯧꯋꯦ ꯍꯥꯏꯅ ꯈꯜꯂꯦ ꯕꯠ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕꯤꯔꯗꯤ ꯑꯗꯨꯝ ꯀꯥꯟꯅꯕ ꯂꯧꯕ ꯉꯝꯒꯅꯤ instead of letting that affect our mindset we should focus on utilizing it in a better way ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯧꯕ ꯌꯥꯕ ꯑꯣꯖꯥꯅ ꯇꯥꯛꯄ ꯉꯥꯏꯗꯕꯤꯗ ꯑꯗꯨꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯤꯌꯦꯇꯤꯚ ꯑꯣꯏꯕ ꯊꯕꯛ ꯀꯩꯀꯥꯁꯨ ꯇꯧꯕꯕꯨꯗꯤ ꯐꯪꯉꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯂꯥꯟꯁꯤꯅ ꯈꯔꯗꯤ ꯁꯣꯛꯍꯜꯂꯦ ꯕꯠ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ ꯉꯝꯕꯒꯤ ꯁ꯭ꯀꯤꯜ ꯑꯃꯁꯨ ꯗꯦꯕꯂꯞ ꯇꯧꯋꯦ ꯍꯥꯏꯅ ꯈꯜꯂꯦ I think as educationꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯍꯧꯖꯤꯛꯁꯦ ꯁꯣꯁꯥꯏꯇꯤꯁꯦ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕꯗ ꯑꯗꯨꯝ ꯕꯦꯛ ꯂꯩꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯅ it's through education that we can bring a change in the society so ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ educationꯒꯤ opportunities ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯒ better society ꯑꯃ build ꯇꯧꯕ ꯑꯗꯒꯤ better youth ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ state ꯑꯩꯈꯣꯏꯒꯤ nationꯁꯦ ꯐꯖꯅ ꯃꯤ ꯑꯇꯩꯗꯒꯤ immediate ꯑꯣꯏꯕ prominent ꯑꯣꯏꯕ nation ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯅ ꯂꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯁꯦꯏꯟꯍꯥꯟꯁ ꯇꯧꯔꯒ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁ ꯃꯌꯥꯝ ꯑꯃ ꯐꯪꯗꯨꯅ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯀꯩꯀꯥ IAS ꯀꯩꯀꯥ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁꯣꯁꯥꯏꯇꯤꯁꯦ ꯔꯤꯐꯣꯔꯝ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯁꯦ ꯂꯝ ꯈꯔꯗꯗꯤ ꯏꯖꯨꯀꯦꯁꯟꯁꯦ ꯐꯪꯗꯕ ꯐꯥꯎꯕ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯪꯉꯤꯕ ꯏꯖꯨꯀꯦꯁꯟꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯅ ꯇꯧꯔꯤꯕ ꯁꯄꯣꯔꯠꯁꯤꯡꯁꯦ ꯈꯪꯕꯤꯔꯒ ꯃꯣꯏꯒꯤ ꯁꯄꯣꯔꯠꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒ ꯃꯥꯏ ꯄꯥꯛꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯑꯃ ꯄꯨꯔꯛꯍꯟꯅꯤꯡꯉꯤ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯅꯤꯠ ꯑꯦꯛꯖꯥꯝ ꯊꯥꯒꯅꯤ ꯑꯗꯨꯒ ꯅꯤꯠ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯀꯝꯄꯤꯇꯦꯟ ꯑꯣꯏꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯣꯏꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯇ ꯆꯪꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯖꯩ ꯑꯩꯅ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯇ ꯆꯪꯅꯤꯡꯕꯒꯤ ꯃꯔꯨꯑꯣꯏꯕ ꯔꯤꯖꯟꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯊꯣꯛꯏꯕ ꯁꯣꯁꯤꯌꯦꯜ ꯏꯁꯨꯁ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯑꯩꯈꯣꯏꯅ ꯔꯤꯐꯣꯔꯝ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯋꯔꯁꯦ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯐꯪꯉꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯂꯥꯏꯟꯗꯒꯤ ꯆꯪꯉꯒ ꯁꯣꯁꯥꯏꯇꯤꯁꯦ ꯔꯤꯐꯣꯔꯝ ꯇꯧꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯔꯨꯍꯤꯃꯥꯅ ꯍꯟꯗꯛ ꯀ꯭ꯂꯥꯁ 12 ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ 12 ꯀ꯭ꯋꯦꯁꯟ ꯄꯣꯖꯤꯁꯟꯗ ꯂꯥꯛꯄꯁꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯦ 3-4 ꯃꯊꯛꯇ ꯂꯩꯕꯅꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯁꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯅ ꯄꯣꯛꯑꯒ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯇꯝꯁꯤꯗ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯤꯡꯕꯗ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯍꯥꯟꯅ ꯃꯇꯝ ꯑꯃꯗꯗꯤ MLA ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯏꯗꯨꯀꯦꯁꯟ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯥꯏꯂꯤ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯕ ꯃꯤ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩ ꯏꯁꯥꯁꯨ ꯑꯆꯧꯕ ꯑꯣꯏꯍꯧꯗꯕꯗꯒꯤ ꯑꯉꯥꯡ ꯑꯃꯈꯛ ꯐꯔꯒ ꯑꯇꯩꯅ ꯃꯥꯡꯉꯒꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯦꯟꯅꯗꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯅꯤꯅ ꯑꯉꯥꯡꯁꯤ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯑꯩ ꯃꯊꯪ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯑꯩ ꯒꯣꯔꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯄꯤꯛꯄ ꯍꯣꯜ ꯒ꯭ꯔꯦꯗꯀꯤ ꯔꯥꯏꯐꯜꯃꯦꯟ ꯑꯃꯅꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯅ ꯈꯜꯂꯒ ꯄꯦꯇꯔꯟꯁꯦ ꯌꯦꯡꯉꯒ ꯐ꯭ꯔꯤꯁꯤꯞꯀꯨꯝꯕ ꯑꯣꯏꯕ ꯑꯗ ꯑꯉꯥꯡ 3 ꯑꯩꯅ ꯕꯣꯗꯤꯌꯥꯗ ꯇꯝꯃꯛꯏ ꯀ꯭ꯂꯥꯁ 6ꯇꯒꯤ ꯑꯃꯅ 12 ꯂꯣꯏꯔꯛꯏ 2 ꯑꯃꯅ 10ꯗꯒꯤ ꯑꯗꯨꯝ ꯄꯥꯏꯌꯣꯅꯔꯔꯣꯝꯗ ꯍꯣꯡꯇꯣꯛꯑꯒ ꯇꯝꯍꯜꯂꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯁꯨ ꯄꯥꯏꯌꯣꯅꯔꯗ ꯑꯗꯨꯝ ꯐ꯭ꯔꯤꯁꯤꯞꯅꯤ ꯃꯁꯤ ꯑꯩꯅ ꯇꯧꯔꯛꯏꯁꯤ ꯑꯉꯥꯡꯗꯤ ꯌꯥꯝꯕꯅꯤꯅ ꯂꯥꯏꯔꯤꯛꯇꯤ ꯇꯝꯗ ꯌꯥꯗꯕ ꯈꯔ ꯑꯐꯕ ꯃꯔꯝ ꯆꯥꯕ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕꯗ ꯇꯝꯅꯅꯕ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤ ꯀꯟꯅ ꯍꯣꯠꯅꯍꯜꯂꯒ ꯃꯣꯏꯒꯤ ꯏꯟꯇ꯭ꯔꯥꯟꯁ ꯊꯥꯕ ꯉꯝꯅꯕ ꯍꯣꯠꯅꯍꯜꯂꯒ ꯑꯇꯣꯞꯄꯗꯁꯨ ꯀꯣꯆꯤꯡ ꯆꯠꯇꯦ ꯂꯥꯏꯔꯤꯛ ꯂꯩꯔꯒ ꯏꯃꯨꯡꯗ ꯃꯆꯦꯁꯤꯡꯒ ꯈꯔ ꯇꯥꯅ ꯑꯩꯅ ꯈꯔ ꯌꯦꯡꯁꯟ ꯇꯧꯔꯒ ꯀꯟꯅ ꯍꯣꯠꯅꯍꯜꯂꯒ ꯑꯗꯨꯝ ꯅꯕꯣꯗꯤꯌꯥꯗ ꯇꯝꯃꯛꯏꯕ ꯁꯥꯇ꯭ꯔ ꯑꯣꯖꯥꯁꯤꯡꯅꯁꯨ ꯉꯛꯑꯦ ꯑꯉꯥꯡꯁꯤꯡꯁꯤ ꯀꯗꯥꯏꯗ ꯀꯣꯆꯤꯡ ꯇꯧꯔꯛꯏ ꯅꯕꯣꯗꯤꯌꯥꯁꯤ ꯀꯣꯆꯤꯡ ꯌꯥꯎꯗꯅ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯄꯅꯤ ꯑꯩꯒꯤ ꯄꯣꯛꯄꯤꯕ ꯏꯃꯥꯅ ꯐꯥꯎꯕ ꯅꯨꯄꯤꯕꯨ ꯍꯥꯏꯔꯤꯁꯤꯁꯨ ꯑꯣꯏꯗꯕꯅꯤꯅꯦꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯂꯩ ꯑꯗ ꯍꯣꯏꯗ ꯏꯃꯥ ꯍꯥꯏꯔꯒ ꯑꯗꯒꯤ ꯂꯩꯀꯥꯏꯅꯁꯨ ꯀꯩꯅꯁꯨ ꯇꯨꯡꯗ ꯃꯥꯡꯗ ꯍꯥꯏꯕ ꯌꯥꯕꯁꯨ ꯀꯌా ꯇꯥꯏ ꯊꯦꯡꯅꯩ ꯑꯗꯨꯒꯨꯝꯕꯗꯨ ꯊꯣꯛꯑꯝꯕꯗꯨ ꯃꯦꯗꯤꯀꯦꯜꯒꯨꯝꯕꯒ ꯒ꯭ꯔꯦꯗ ꯇꯧꯔꯛꯄ ꯅꯤꯠꯀ ꯐꯥꯎꯔꯛꯄꯗꯒꯤꯗꯤ ꯃꯣꯏ ꯇꯣꯛꯈ꯭ꯔꯦ ꯅꯣꯛꯅꯔꯝꯕ ꯑꯍꯟꯁꯤꯡ ꯃꯣꯏꯅꯁꯨ ꯑꯩꯅ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯗꯅ ꯆꯠꯂꯝꯕꯁꯤ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯈꯔ ꯑꯗꯨꯝ ꯏꯃꯥꯡꯗ ꯏꯁꯥꯗ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯃꯈꯣꯏꯁꯨ ꯃꯇꯧ ꯇꯝꯃꯛꯇꯅ ꯃꯃꯩꯗꯗꯤ ꯃꯁꯨꯗꯨ ꯄꯣꯔꯒ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯒ ꯑꯗꯨꯝ ꯌꯥꯎꯔꯛꯈ꯭ꯔꯦ
ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯃꯥꯅꯁꯨ ꯏꯂꯨꯝ ꯂꯨꯝꯅ ꯑꯗꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯝꯕꯤ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯃꯥꯅ ꯏꯇꯣꯟ ꯇꯣꯜꯂꯒ ꯑꯩ ꯏꯆꯥꯅꯨꯄꯤ ꯃꯉꯥꯅꯦ ꯑꯃ ꯑꯍꯟꯗꯨ MA ꯂꯣꯏꯔꯦ ꯑꯣꯖꯥ ꯑꯃ ꯁ꯭ꯀꯨꯜꯗ ꯑꯣꯏꯔꯤ ꯑꯅꯤꯁꯨꯕꯗꯨꯅ ꯃꯦꯗꯤꯀꯦꯜ ꯂꯣꯏꯔꯒ ꯒꯨꯋꯥꯍꯥꯇꯤꯗ ꯊꯕꯛ ꯄꯨꯔꯤ ꯑꯍꯨꯝꯁꯨꯕꯗꯨꯅ ꯃꯦꯗꯤꯀꯦꯜ ꯍꯧꯖꯤꯛ ꯇꯝꯃꯤ ꯃꯔꯤꯁꯨꯕꯁꯤꯅ ꯃꯥꯁꯇꯔ ꯇꯝꯃꯤ MUꯗ ꯑꯗꯨꯒ ꯃꯉꯥꯁꯨꯕꯅꯤ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯤꯁꯤꯅ ꯇꯔꯨꯛ ꯁꯨꯕꯁꯤꯅ ꯅꯨꯄꯥꯅꯤ ꯔꯨꯍꯤꯃꯥꯒꯤ ꯃꯧꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛꯀ ꯍꯩꯕ ꯖꯥꯠ ꯅꯠꯇꯦꯗ ꯑꯗꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯃꯥꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤꯀꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯃꯥꯒꯤ ꯃꯆꯥ ꯂꯥꯏꯔꯤꯛ ꯍꯩꯔꯣꯏꯅꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯍꯥꯏꯗꯤ ꯃꯃꯥ ꯈꯔꯅ ꯂꯩꯗꯅ ꯑꯗꯨ ꯈꯟꯕꯤꯗꯕ ꯑꯗꯒꯤ ꯑꯩ ꯍꯩꯍꯧꯗ꯭ꯔꯁꯨ ꯏꯆꯥꯁꯤꯡꯁꯤ ꯑꯩꯅ ꯑꯉꯝꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯩꯅꯕ ꯒꯥꯏꯗꯂꯥꯏꯟ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯝꯕꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯗꯒꯤ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯍꯥꯏꯕ ꯑꯄꯥꯝꯕꯁꯤ ꯈꯪꯕꯤꯔꯒ ꯃꯥꯒꯤ ꯐꯖꯅ ꯇꯧꯕꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡ ꯊꯨꯡꯅꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯕꯒꯤ ꯆꯥꯡꯁꯤꯗꯤꯀꯣ ꯁꯤ ꯃꯉꯥꯏꯔꯦꯗ ꯋꯥꯕ ꯍꯥꯏꯅ ꯇꯝꯐꯝ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯍꯨꯝ ꯁꯨꯕꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯟ ꯊꯦꯡꯅꯔꯨꯕꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯕ ꯂꯩꯇ꯭ꯔꯦ ꯋꯥꯔꯦꯗ ꯀꯥꯏꯅ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ